Operation the Cheng Bora Manungda Lotlamba Khutlaising Fagatkhre Pawasi Kangla Pawsi dagi Lokhatjabane Manipur Police na Ching amasung tampaki tongan-tongan ba mafamsingda thiba humbagi thabak sathabagi manungsanna ngasi ayo Kaching District Police ki akhanaba Police Commando sing amasung Central Force ki apunba khutpu amana Yanglam Police ki manungsan ba wawgai nate khong turel maida thiba humbagi thabak sathabada lamhen tuhen ba singna Cheng Bora humda Losi laga thamlamba oigani singnaba yamlaba nongmai amasung pokhaiba yaba bomgi masaksing fagatkhre haire Police ki pauna hai ngasi ayuk pung 3 dagi pung 8 ka minute kuntra fauba Kaching District Police ki SPTIs Bikramjit ki midyang makhada Additional SP Ops Binay Songtham ki pautak matungin na Kaching District Police Commando amade kuntra humdoi suba AR 5x9 ZR amasung BSF E Company gi apunba combined team mamana Haidi ba mafam asida thiba humbagi thabak sathabada chingnaningai waiba mawongda Cheng Bora ahum lairambadagi madubu hangdoklaga yengbada yamlaba nongmai amasung pokhaiba yaba bomgi masaksing adu yauramba thengnakibane Fagatlaba Khutlaising adudi magazine yauba carbine ahum airgun rifle ama local made single barrel ani amasung magazine yauba country made 9mm pistol ama detonator yaudaba yamna pokhaiganba .36k HE grenade taraga mari 51mm की मोटार अमा पॉइंट अनि की MK3 ग्रेनेड अनि न चिंगबा खुलाइसिंग नि हाइरे छत्तीसगढ़ सिक्योरिटी फोर्स का खुद थोंगनबदा माओइस्ट कुंथ्रागा माथोइ सिरे पावसी कंगलेपाकी मैरा पाउसी दगी लौखटजबने ngarang nungthil numit jungba matungda छत्तीसगढ़ गे नयापुर डिस्ट्रिक्ट सिक्योरिटी फोर्स का खुद थोंगनबदा माओइस्ट कादर कुंथ्रागा माथोइ सिरे खुद थोंगनरिबा मफम असे साउथ अबुस मार्ट एरिया द थोकिबने हाइरिबा मफम असिदा माओइस्ट लालौबा कांगबुसिंग लैरे हाइबगी अकंगनबा पाव अमा फंगबदगे DRG अमदे STF की कंबाइंड फोर्स न मफम अदुदा संगसिनदुना कॉम्बिंग ऑपरेशन चथखे कॉम्बिंग ऑपरेशन अदुदा मफम अदुगी ग्लोबल मेनहार अमदे थुनथुरी एरिया दा लैबा उमंगी सरुक्ता माओइस्ट लालौबासिंग अदुगा अकनबा मओंगदा पुंग अमरोम हेना नोंगमै कापनखे मदुदा माओइस्ट लालौबा कुंथ्रागा माथोइ सिखे सिक्योरिटी फोर्स की कांगबुना मखोइदगी AK-47 अमदे सेल्फ लोडिंग राइफल याउना तोंगा बखुसु खुलाई कया मरुम रिकवर तौबा ngamkhe माओइस्ट लालौबासिंगी असिबा हक्चांग अदु मफम अदुदगी पुथोरखरे हाइरे